manipur se khunda minari basi koi yellow furup kuntra taruk mukna chorauna kuntra taruk muk sigi representatives thagat pangam jadaba furup sing dubudi kogi namtha bigadoribra kogi missing lising ama muktang population oijaba furup sing mayam ama su leiri hari furup sing sigi ama represent tawna bagi film la lagadi kogi india go mena mamang da mugda thokidriba mongda kangluk ta base tawrakanda deputy cm ani pirakpa hujuk naga gi su Nagalim hai bawa pun mama adu kuki gisus kuki separate administration hai bawa pun mama leadingai serak sida manipur government da sigumba kanglup the base tawra kan da kogi minister gi but ama pirak kadri basi phibam si yengla kan da ko kari manung da arun ba agenda ama leiram ba ya bra hai bagi singna basu dum phungdu na ri ba tare ani kanglup ta masa masa gi power sembat na raga masa masa gi ba phibam ama lagan bagi mami ma tara kadra hai basu wahang ba sakap sidi kamai yengbe mangang sa kenoni hoi sume matusu akhoi thought amani haitai hoi akhoi miam sti aduni ma sa masa gi opinion loin le nam ngam tane akhoi gi keno ta akhoi gi mo tai se mi pum khutum gi loin hok le masa masa gi mote loin phungdo na gani adubu akhoi ni yeng ba yari badi ka akhoi gi state se akhoi gi keno ni community mayam ama taba akhoi community kuntra taba adumba akhoi apunba akhoi mini india ne na so adum haina batam so adum sceneries ni mayan politician political leader mayan so hai kana kana so adum haidin aduna akhoi ti si adum yengba yai ba hoji habi ba apik kanglup masa masa mayam le ba ko sume ba mi lising am ta ba lising ani ohum mari manga tare panta dang ta ba akhoi tribe masa masa mayam le akhoi gi kena ai ming loin pan da so tarau hai ba kum hai ba adiki keno mayam adiki adu mayam le mayam to anal keno daki anal ti yaute sorry aduna makhoi hai basing siki mihut amam loina hap kadra hai ba wapum duti hoi madu khitang akhoi matang sitadi sana phatin ai khale makhoi su mihut amon thagat ka tone mihut thagal ka kar gadi adu makhoi su admi yeng khana ba yaya ba mihut yautana ka vote karak pa yautana vote leptana karak tana akhoi kenota se lottery ticket kaktana lottery price phawai ti othok te na like that adman tawraga makhoi su lepak ka tone lepak kan yaura kan to hoi bibi dre sum tam ama ni sum nam sel thambire ma hon ka bibi dre har gadi yaya ba adu natabani na adu sigi akhoi mete pangal ki makhoi ki demand sidi adu ki wafam du natte ba ana makhoi ju adum chaurangna adum significantly achuba community amani haitare sumna ki minority na hajar ga su akhoi myam ki level da sum higher ga su makhoi ju adum chaurangna significant oiba adum community amani ba adu ngasai ki sumaina kanglup khudima ki mihut amam loin yahon ba ya ba kha hai ba tar ga ti adu di khare hena pakthok chokthop discussion adum to ba yare aduna bu ngasai ki akhoi ki leiriba manipur legislative assembly hena ama khatang vote kar ga vote lepaga election tor ga election tor karak pamiyu singi mihut oina leiribu fuje asina taba akhoi legislative council na ama CMC haiba legislative council haisri kanglup ki mihut amam ani ni yahol siare adu natagana akhoi tongan thon section sing haitare senior citizen singi hapasiare sports ki section singi hapasiare adi nupi ki section ki so hapayare adu nataga akhoi karhani akhoi differently able oiba adu section ki so adu mihut adu hapayare adu mai tawre harga CM na ba adugi legislative council haina ama chu leiba yaiba mase atop state sing su state khara su lei india ki chu karnataka da su leirim ne ba mangsa aduna moi legislative council lei adu legislative assembly se leirim ne adum tawre harga di adum gi pot tu ma lerga di akhoi su manipur gi su ngasai kanglup macam macam adu gi mihut sing so adum loina adum hapap yaiba adu makhoi su samana na adum tawtun hoji parliament rajya sabha upper house and lower house na leiri si asmaina adum akhoi su kano jita state citizen to buya yaba adu ergadi adum loina cover kano to badu yagani adu natri mkhedi hojimaki oina di hojimaki present situation yeng lagadi haiba kano se wapum se akhoi sirejda makhoina karhani happy den khalase ba akhoi hatre khatre adumana akhoi pol da kano the community da adum basem khot government na te city akhoi di paction yeng mani khopani adu ada ka haiba wapum ma adu habi yaroi de hoji deputy CM mana kuki gi hape deputy CM mana naga gi hape ade maite gi na CM oire natra ade maite gi cabinet minister ani yaure hoji am hapakini watli maite gi su watli hapkini atu ba ma am hapakini kuki ji lakhini naga gi ji lakhini dana aduna asidai stati sigi port se hana haure ba from the starting itself akhoi keno the community keno da akhoi gi ratio do haurabani na adudi adum happy ba yai kesukai de happy one da ain hajari na adu ergati adum nungai na re na phajana nungsina na akhoi adon kare hani kaim lang dra haitare
koksu kem chi eroi adu di phatra akoi punna nungsina na nuai na no pa yamna pleasant oiba journey ma chapmi na phatra ne journey ma sum chapagi team ma gi manung da kare hani mana tungjagi haiba sit da pibidre maning da kara lawa da tung hale sale hai na mana sum grumble tawraga complaint sum tawraga siri khongcha sit yaujara mo da ne nuai te khotte ga sum complaint sum tawrati grumble sum tawrati samina ta nuai ga traba nuai roidna like that aduna sig wa khong se khanbi ba mathau tabra hai di aidi khali akhoi ai mot di ne akhoi by all my thinking maside akhoi adum punna adum yawmin bu ke skai de na aidi adum haining